Leibak mafam ataida CHATHABABU State asidasu Manipur Pradesh Congress Committee na sinduna party ki luchingbi Sonia Gandhi bu Enforcement Directorate na KOUKHATTUNA WAHANG PAOHANG tawbagi thawongbu yaningdaba uttuna MPCC ki President K Meghachandra na luchingduna yamlaba thawmi kaya na KHONGJANG CHANGSINKHRE BT Road Leiba Congress Bhavan da wakan mifam ama party ki luchingba kaya na saruk yaduna famlaba matung nityapa chuthekta leiba Ras Bhavan tamna wakat khongchat ama lakhi Wakat khongchat aduda down BJP Narendra Modi Murdabad Sonia Gandhi Jindabad Congress Party Jindabad haibana chingba kholau kaya lauki KHONGJANG loi sing aduna Kangla Gate mapa yaurakpada yamlaba police ki kangbuna thatnaba honarakpada chawna muknaba thoki Down BJP Narendra Modi Murdabad Party National Herald case ka mari lenana aikoi amukka su hana mayam da kangan dari kari mata masida money laundering case ki masida x ki makha da case pan pe yaba leite aikoi pulo bakta newspaper kaya da television kaya da aikoi gi leniba ski detail aikoi yam expose to ga thre aikoi gi ko ha pira ka da political ki tu sa ba lo na political drama to bani haina kasigi adu ki protest ki damak ngasi aikoi yamna asum bagi damak protest to usina yamda akai ba mta pide aikoi gi right aikoi gi asum bagi damak ngasigi protest se to jabani right na to sina bada Manipur police na aikoi gi harassment piba adegi maram chadana in ba khotpa toba adegi duty singa asigi khatna khotna adegi goodbye na khotna to sisu maite masi aikoi amna democratic ba KHONGJANG amadi damna koi asum bagi damakta sangba ikoi kolaumi amna masi police na su masi da kan to masi dumai ti batu su to panindi na mayam no